4-lane National Highway amagi thakta semgatnaba Imphal-Jiri Lambi gi nakyetta tariba lamsing eviction Toukhraga hojik NHIDCL na Semlamle Lambi asidi supnatagi fit humfu khaktamak pakpa lambi oire fit humfu khaktamak pakpa lambi semgadaba oiramlagadi eviction tauramdraba fauba yai haina patsoi kendragi amale sapam kunjakeshore nungnangba phongdokre wafam asing asi Imphal-Jiri Lambi gi Oriental College gate tagi khombong fauba lambi pakthoktuna NHIDCL na semgatliba sibo yengsinbagi khongchat amada phongdokibani makna makha taraduna Imphal-Jiri National Highway asi state asigi ani suba yamnamak maruoiba lifeline amani lambi asida Manipur prajam yamna hingbada tangai fadana changdraba yadraba potlam kaya ma pusilakli adubo honglakliba matam asiga sunaraktabadagi haidiba lambi asi 4-lane gi thakta fit chama pak sauna semnaba haiduna National Highway asigi Nagyata leramba yum sing fauba eviction taukhibani laibak thibade hojik NHIDCL na semgatliba lambi asi supnatagi fit humfu khaktamak pakpoibana 4-lane road oihanba yabage fibamda leitre maramasina atuba matamda hairiba thabak subasi wakhal taminatri fauba lepinaba minister da che thadana khangalagani haina magna phongdokhi praja ki aspiration se praja ki pamjari besa masi baudi pangthok na phonabada oji cooperation na su mateng pibiri ne khanje government su mateng pijagi na ngaijari ana marak sida akoina thabak singchi akoina matam khara lepi gu haib sida atopa khanbi no ai khoram dana haijari maramdi masir Toukhraga hayunga chai jaw gu chi praja gi mihut oijir ba khoina ba noi nami tu yen babok tong yeng le kai haib kada akoina khunga dok si lai jede ba marsin ma marak sida lepi ngai sida akoi whatever Chief Minister akoi myam pudum khulu sing biro whatever Chief Minister Sri Birenji amachung whatever Minister wa Govind Jaji diga tanaraga masi chakoi ada chithi na kotana masi actually masi 100 truck dargi for the timing local pigano haiba che masi matham jage na ngasi gi press ki mateng logjabne. Thank you so much.